Loyalam E-PAO tabiriba khudimappu Hidrom Susmitana numidangi pau pizari ahanbada maru aiba headline. Kuki terrorist singna Kapsilakpa Nongmei maruna yum Faodoktuna Chatkhre Asok Apandi Yaohoudre. Lenga ki doctor singna private hospital clinic na chingmada thabak toramba thingnarabadi rule gi matung ina laukhatpam thokpa thabak laukhatkani haina Dr. Sapam Ranjana phongdorakli. Lambi sembi dabagi mayokta lambi thingzin khre. Pau sandona pijari. Kuki terrorist singna Kapsilakpa Nongmei maruna yum Faodoktuna Chatkhre Asok Apandi Yaohoudre. Imphal East District ki Lamlai Assembly Constitution ki Banung Channel riba thamna pokpi maya lekaida ngasi ayuk Kuki militant singna yumlakta Nongmei Kapsilaktuna lan loidre haiba meitei miyang da ningchinghalam khre. Thodok asigi matangda press na phangba paugi matung ina thodok asi ngasi ayuk pung mari rom tarakpada thamna pokpi ayuk ching hairaga khangnaba hojikna Kuki militant singna loksinduna leikraba mapam asidagi thamna pokpi gi yumlakta Nongmei round kaya kapsilakhibani hari. Kuki terrorist singna Nongmei Kapsilakpagi thodok aduda khul asigi ngangom tampak chahi humdrani thoi mapuroiba NG Rasigi yumda Nongmei maru ani pankhi. Nongmei maru amadi yum adu fauzilaklaga yum adugi phamungda fauduna chatkhi hari. Yum adugi ahaldi maira paibi oina ahing yarek pathokibana Asok Apandi Yaohoudre. Thodok asiga mari lainana khul asigi lairelakpam pramok kobi miyoi amana phongdorakpada khul asida hokhiba numit kharani asida Kuki militant singna Nongmei Kapsilakpa asi ngasiga tharaga mangarak sure hari. Yumda ahing tumba phangdaba ahing yarek liba asi chahi ani pharakadawre. Khul asigi miyam khamthengna awaba mayoknare lawlokpagi matam oirakpana kari thokadage khanbada awaba oire. Labukta thabak shubasu ayuki pung 10 dagi pung 3 phawagi manungda thabak shubiyu hairakpa asina miyamda hena khudong chadaba mayokna hale. Ahing tumdaba makhai maira paibi thokluraga nungsa sagalakpa matamda labukta thabak shu hairiba asi chumlibra. Kuki militant sing takthokani amadi security forcing thamgani hariba asi khunja sing asi siraba kanda oigadawribra haina hangladuna miyam khamthengna ware Kuki militant singna Nongmei Kapsilakpada lengaki maikaidagi kari amata haidana leriba asi karigino haina su pendaba wafam kaya thamlakli. Hantaki thajida moina kapai je mangara sure. Akhoi mitai na amuktam kapu jo huji noan baga sebai wa thana wa pung mugai lakani noina kapuri di karigino step la khotpada akhoi tabong khangde kaya ni tawri moina kapa khoi thada podari phade adu moina kapa paji kaimda haibi de manamni nai di je karigino kapa chumno ngalam dai khoding ki kape hoje numi humni mari ni sujala ada khoi lai bam jabam khangde wa bai de chibu hena wa ni ngai lai tre ba khoi je. Lenga ki doctor singna private hospital clinic na chingmada thabak toramba thingnarabadi rule gi matung ina laukhatpam tokpa thabak laukhatkani haina Dr. Sapam Ranjana phongdorakli. Lamfe pataleba College of Nursing Directorate of Health Services ki Tara Humdo Shuba Foundation Day Amadi College asigi lising ani kunmarik kunmanga batch ki first semester BSc Nursing Mahiroshingi Ot taking gi thoram amang ngasi college asidagi multipurpose hall pangthokre. Thoram aduda Manipur lenga ki Health and Family Welfare Minister Dr. Sapam Ranjan, Health Services Manipur gi Additional Director Dr. Achombo Golmai, College of Nursing ki Principal Dr. N. Surbala Amadi, Manipur Nursing Council ki Register Dr. A. Zamunana Athoba Mithung Nensing Oiki. Thoram aduda Mari Lenana Minister Dr. Sapam Ranjana phongdokhibada nursing asi achoba thodang kaya loriba healthcare gi yanglen sarugumani haksel gi matangda miyamda mamutana khanghanaba hotnabadasu achoba thodang kaya lori loinana health department amadi mari lenaba singna haksel ga mari lenaba thoram kaya pangtholiba asigi maru oibasing asisu nursing na khangjinwa tangai fade mahakna makhataraduna hai college asigi chawkhat thorang singi oinasu lengangna paikhat payaba thabak sing leptana paikhatli hairaduna nongna tamlakliba nursing mahiroisingda yaifa paujal peki loinana hangduna leriba health services ki director ngasi natraga hayeng fawbada soidana anoba director ama khalaklagani haina su phongdokhi amaromda lengaki doctor singna private hospital clinic na chingbada thabak toramba thingnarbadi rule gi matung inna lokhatpam thokpa thabak lokhatkani haina su minister na makhata na phongdokhi lambi sembi dabagi mayokta lambi thingjin khre
lambi semba hauramlaga lepkhibagi mayokta miyamna Imphal Yai report lambi gi saruk oiriba wangkhai kaithel asangbi degi konung mamang taba lambi khudaktagi thingjingkhre numit tarani gi manungda matamga chunaba mawngda lambi asi semdrabadi matam kaktana lambi thingjalagani haina jackson wa thamlakli Hariba lambi matek asi wangkhai kathel asangbi nupi marukki ima ivel sing tholaktuna khudakta thingjin khibani lambi thingjin bagi khongjanga mari lenana wangkhai kaithel asangbi nupi marukki general secretary haisnam Sulekhana hai lambi matek asi sem libani haiduna tha kharagi mamangda thabak horamlaga domina lesingkre uful yawba nung khara tharambadagi hana chatpa yaramdabadagi amuk hena miyamda khudong chadaba mayokna hale maru oina wangkhai high school da tamliba mahairoi amadi akoibada leriba miyamda hakselgi oiba khudong chadaba kaya su mayokna hale lengakna lambi semgani haina thajaba piraga domina lesinbagi haina bi tokpiyu lakliba numit tarani gi manungda lambi asi matamga chunaba mawngda semdrabadi matam kaktana lambi thingjalagani haiba Jacksil warol thamlakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Ima Trustna lanjenariba singda mateng pangkhrai Ima Trustna Manipurda thokliba irang asena maram oiduna lanjenaduna leriba singda educational sponsorship yalna mateng kaya panglapagi makha chatharakpa oina ngase tonga tongan ba relief camp ta leiba lanjenariba miyoi 13 da sale amadi ngamjaba khudol piduna mateng pangkhrai Trust asina tengbang khibasing adudi lan asida laikhidraba kongpal ningthobungdagi RK Prasanta Wangjing relief camp ta leriba Chirom Itocha Khumong bazardagi yumkhaibam Kiran Kumar thanga hisnam laikadagi hisnam jiden Fayeng Thumkhong Tampak Karongdagi Toizam Chandramani Sagolban Nepra Mezordagi Laithangbam Noren Ningthokong Mayai Lekadigi ward number 9 dagi Maisnam Malemnganba Senjam Khuno Mamang Lekadigi Konsam Herozit Moiranglam Khadigi Pukram Ranabir Ningthokong Kha Khunodagi Thiam Somendro Thamaiban Khomdram Selungba Lekadigi Khangembam Apamba Fayengdagi Ningthojam Manisna Amadi Wangu Tera Khong Makalekadigi Ahanthem Dara Amasung Oinam Roman Haribasing Asigi Imung Manungda Sel Amadi Khudol Potsing Adu Khusenaki Loinana Trust Asigi Maikadigi Chuchampur Ningol Hauzikna Kaisamthong Thangjing Lerakta Yum Palakliba Victoria Dasu Khudol Potam Ki Hari Manipur Lengana NRC Chatna Hanaba Amadi War on Drug Pu Saugatnaba Thadau Convention Organizing Committee na Warep Laukhrei Manipur gi khwaidagi masing yamba tribe furup ama oiriba Thadau tribe singna Manipur Lengakna Manipur da National Register of Citizen NRC Chatna Hanaba Amadi War on Drug ki thabak paikhatlagliba asi mapung phana saugatkhre Hariba Warep asi haukiba November amadagi ani fawbada numit nini chupna Guwahati da pangthokiba Thadau Convention lising ani kunmari da Bani. Thadau Convention Guwahati Organizing Committee listing ani kurmari na thokpa cherol amana haribadi NRC Chatna Hanaba Manipur Lengakna Lokhalagliba Khongthang asi Lebak asigi National Interest ngak senaba amadi lamdam asida leriba mipung khudimaki haksing amadi Yalhau Purupki interest ngak senabani hari lamdam asigi travel community singi matik chaba che chang amadi recording thambagi chang yamna wali habigi wafam thamladuna NRC lamdam asida chana handringai mangoinana mari lenaba che chang sing khudang changdam thamnaba hotnabada lengaki pukning chingchinglatli Amaromda Manipur Lengana paikhalaliba War on Drug asibu committee asina mapung fana sawatkani hari War on Drug ki thabak mapung fana paikhalabadi lamdam asidagi mayai kaba drug sing maru fangna muthat pangamgani loinana aikhoigi tungi mirol oyagudariba naharol sing mayai kaba drug tagi kanduna achangba mirol ama semba ngamgani hari maram aduna Manipur Lengana Manipur da NRC Chatna Hanaba amadi War on Drug mai paknabat pangthoknabat lokhatlaliba khongthang sing asida Thadau Convention Organizing Committee na mapung phana sagotkani loinana lengakna paikhalakliba thabak asida stakeholders sing amadi miyamna su mapung phana mateng pangbiyu haiba wafamsu phongdorakli Naga micham ani phubada chenabani haiba arambai tengolgi miyoi police na fare October 13 gi ayukta lamsang area da senapati dagi pamai naga micham ani furaga thadokhiba thodok aduda chenabani haiba arambai tengol gi miyoi ama ngarang Manipur police na Nauremthong Imphal West DC gi road tagi fare haina Manipur police control rule dagi thadorok cherol amana khanghalakli police ki cherol asigi matung inna faraba arambai tengol gi member adudi Khulam Sanjib Elias Vim
chahi kontra apopa lekhidrapa tomba kawi hari panba yai madudi chatliba tha asigi amadasu thodok asimaktada chenabani haiba miyoi ama mamingna senjam suras maitei apopa S Nilak Komal Maitei Koba Aina Tinkraba Manipur gi Lalholop KCP Miyoi Amasu Manipur Police na Fagat Kibalai Krabani Fagalaba Miyoi Shing Ase Hauzik Makhatana Wahang Pahong Jathari Hari Thodok Asigi Matangda Senapati Daleba Tongan Ba Naga Federal Organization Haibadi Naga People's Organization Senapati District Student Association Amadi Senapati District Women's Association Ahumna Naga Micham Anibu Farakpa Yaningdaba Faodoktuna Pungni Funi Pangi Manungda Genereba Miyoi Shing Puthokadabani Haiduna November Anigi Numidang Waram Pung Maridagi Pung Kun Marigi General Strike Chatkhre Laikrabani Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nuksibiduna like amadi subscribe Tawbiduna subscriber Masing Hengat Hanbada Adom Sumating Pangbiyu Aikoigi Panthung Chefongi Lupa Pudongba Thoram Pangthokre Manipurda Tha Kudingi Puthokpa Thagi Chefong Aikoigi Panthung Chahi Kunmanga Surakpa Lupagi Pudongba Thoram Ngasi Pangthokre Thauram adu Imphal West ke Kaisanthong Laishom Leirak Machindang ngasi ayu pangthokhi Thauram aduda wangangbada United People's Front UPF Manipur gi President Nongthombam Rupachandra na hai Chefong ase haujikti masigi customer kaya leiduna mai pakpa chefong ama ore Chefong ase puthokpa horakpa ing kumja lising ani gi matam aduda masi puthokna bahona bada awaba kaya maru mayok nakhi matam aduda wakhiba kaya adu ngasi di Chefong asina chahi kunmanga surakpagi thoram pangthorakpa asida awaba kaya adu kauthokre UPF ke lamjing makhada puthokpa haukhiba journal asigi pandamdi lamdam asigi naha singbo awangba thakta pukhatpani aikhoigi pukning wakhal ningthina pukning thogatpani lamdam asigi tungi leibak ammakhoigi khutta leiri aikhoigi pukning wakhal phagat hanaba tangai fade mahakna makhatana hai Manipur gi hauzik oiriba phibam sidasu nahasingna achoba thodang lori Makoina Manipur gi apunba saktam amadi territorial integrity ngakpada chauna saru yari Masi akoina kaukthokpa chumde Manipur gi chingya tamyada yarektuna ahing mingsel khangleba makoina aikhoibu kanduna thamlibani asuk chauraba tungi hingnaba lambi kari oigadagi haisidi haujikso achoba wahang oiri makoigi damak government na karigumba khara paikhat piba chumgani Paikhat Piu Hainasu Mahakna appeal Tori. Chefong Asibu Mapung Fahana Bahotnabada, Hanbalatana Hotnarakiba Amadi, Haujiksu Hotnariba, Staff Amadi, Supporter Singbu, Rupachandrana Thagaki. Ngasigi Thoram Aduda, UCM Gi President, YK Diren, UPF Ki Founder President, Khomdram Ratan, UPF Ki Hanagi President, Soraisam Ratan Kumar Amadi, Saknairaba Paumikaya Susaruyaki. Aroibada, Marueba Pau Amuka Hana Pizari. Kuki terrorist na Kapsilakpa Nongmei Maruna Yum Faodoktuna Chatkhre Asok Apandi Yaohoudre Lenga ki doctor singna private hospital clinic na chingbada thabak toramba thingnarabadi rule gi matung ina laukhatpam thokpa thabak laukhatkani haina Dr. Sapam Ranjana Phongdorakli lambi sembi dabagi mayokta lambi thingjengkhre matang asida numidangi pau pibil lojare Loyalam E-PAO tabiriba khudimapu amuka hanna khurumjari